ꯀꯩꯅꯣ ꯀꯔꯤ ꯌꯥꯝꯅ ꯁ꯭ꯃꯥꯏꯂꯤꯡ ꯇꯧꯔ ꯊꯣꯛꯂꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯑꯦ ꯈꯪꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯃꯄꯨꯡ ꯑꯝꯇꯪ ꯐꯥꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯅ ꯅꯍꯥꯟ ꯐ꯭ꯔꯣꯖꯟ ꯇꯧꯈꯤꯕꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯊꯝꯐꯝ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯁꯤ ꯊꯝꯐꯝꯗꯨꯕꯨꯗꯤ ꯍꯣꯏ ꯄ꯭ꯔꯣꯁꯦꯁꯇꯤ ꯅꯍꯥꯟ ꯈꯔ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯧꯕꯗꯒꯤ ꯑꯃꯨꯛ ꯑꯩ ꯇꯧꯔꯛꯑꯒꯦꯅꯅꯦ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯐ꯭ꯔꯣꯖꯟꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯑꯩ ꯇꯣꯃꯦꯇꯣꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩ ꯇꯣꯃꯦꯇꯣꯁꯤ ꯑꯣꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯝꯐꯝꯗꯨꯁꯨ ꯇꯥꯛꯑꯒꯦꯅ ꯑꯩ ꯊꯣꯔꯛꯏꯅꯦ ꯇꯣꯃꯦꯇꯣꯁꯦ ꯍꯥꯟꯅ ꯍꯦꯛꯁꯤ ꯇꯣꯃꯦꯇꯣꯁꯦ ꯐꯖꯔꯦ ꯍꯧꯖꯤꯛꯀꯥꯟ ꯄꯥꯟꯕꯅꯤꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯧꯅ ꯈꯔ ꯍꯦꯜꯂꯤ ꯄꯥꯝꯕꯤ ꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ ꯃꯃꯥꯡꯒꯤꯗꯨꯗꯤ ꯁꯦꯡꯉꯣꯅꯦ ꯁꯤꯕꯨ ꯇꯣꯃꯦꯇꯣꯁꯦ ꯐꯖꯠꯇ꯭ꯔꯥ ꯅꯍꯥꯟꯁꯨ ꯐꯅꯌꯥꯝ ꯍꯦꯛꯑꯕꯅꯦ ꯑꯗꯨꯝ ꯃꯨꯟꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯃꯥꯁꯦ ꯇꯣꯃꯦꯇꯣ ꯈꯨꯍꯦꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯗꯤ ꯃꯨꯟꯕ ꯍꯧꯔꯗꯤ ꯒꯔ 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 ꯃꯨꯜꯂꯦ ꯃꯊꯛꯀꯤꯁꯨ ꯈꯔ ꯃꯨꯟꯅꯕꯩ ꯇꯧꯋꯦ ꯁꯤꯔꯣ ꯅꯠꯇꯦ ꯃꯊꯛꯇ ꯑꯁꯤꯁꯤꯔꯣ ꯁꯤ ꯑꯣꯏꯅ ꯍꯦꯛꯁꯦ ꯑꯃꯁꯤꯗꯤ ꯍꯌꯦꯡ ꯍꯦꯛꯁꯤꯅꯦ ꯈꯔ ꯋꯥꯠꯂꯤ ꯁꯤꯗꯤ ꯁꯤꯗꯤ ꯍꯌꯦꯡ ꯍꯦꯛꯁꯤ ꯁꯨꯃꯥꯏꯅ ꯈꯔ ꯄꯥꯟꯅꯦ ꯍꯧꯖꯤꯛ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯅꯤꯀꯣ ꯏꯪꯈꯣꯜꯁꯦ ꯋꯤꯟꯇꯔꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯈꯪꯗꯦ ꯈꯩꯔꯣꯏꯒꯁꯤ ꯏꯆꯥ ꯆꯥꯗ꯭ꯔꯦꯅꯦ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯃꯊꯛꯇ ꯈꯔ ꯋꯥꯡꯅ ꯄꯥꯟꯕꯩꯅꯦꯕ ꯅꯍꯥꯟꯃꯨꯛꯇꯤ ꯂꯩꯕꯥꯛꯇ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯩ ꯀꯩꯅꯣꯁꯨ ꯀꯩꯅꯣꯁꯤꯃꯗꯤ ꯂꯣꯏꯈ꯭ꯔꯦ ꯆꯨꯖꯥꯛ ꯑꯍꯨꯝꯃꯨꯛ ꯊꯥꯕꯁꯤꯗꯤ ꯆꯨꯖꯥꯛ ꯄꯥꯝꯕꯤ ꯑꯍꯨꯝ ꯑꯦꯇꯦꯛ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯟꯅ ꯐꯥꯎꯕ ꯂꯣꯏ ꯇꯣꯃꯦꯇꯣꯁꯤ ꯌꯦꯡꯉꯨꯅꯦ ꯄꯥꯝꯕꯤꯐꯥꯎ ꯂꯣꯏ ꯆꯥꯈꯤ ꯕꯥꯁꯀꯦꯠ ꯑꯃ ꯊꯜꯂꯦ ꯇꯣ ꯏꯃꯥꯏ ꯄꯦꯝꯃ ꯁꯤꯁꯨ ꯂꯩꯔꯤꯅꯦꯍꯦ ꯑꯇꯩ ꯂꯩꯖꯥꯠꯂꯥ ꯁꯅꯥꯔꯩꯁꯨ ꯐꯖꯔꯦ ꯑꯁ ꯁꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃꯁꯨ ꯂꯩ ꯑꯇꯩꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯉꯥꯛꯁꯤꯗ ꯁꯤ ꯃꯨꯜꯂ ꯌꯥꯝ ꯂꯩꯔꯝꯃꯤꯗꯨ ꯌꯦꯡꯉꯨ ꯑꯣ ꯇꯣ ꯑꯣ ꯑꯗꯨꯗ ꯂꯩ ꯅꯥꯐꯨꯠꯀꯤ ꯃꯊꯛꯇꯨꯗ ꯑꯅꯤ ꯂꯩ ꯍꯧꯖꯤꯛ ꯑꯁ ꯇꯣꯃꯦꯇꯣ ꯕꯥꯁꯀꯦꯠ ꯑꯃ ꯍꯦꯛꯑꯦ ꯇꯨ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯨꯟꯁꯤꯜꯂꯛꯇꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯒꯔ 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 ꯑꯗꯣ ꯁꯤ ꯐꯥꯁ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯥꯁ ꯐ꯭ꯔꯣꯖꯟ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯇꯣꯃꯦꯇꯣ ꯍꯦꯛꯈꯤꯕꯗꯣ ꯑꯁꯤ ꯆꯥꯝꯃꯦ ꯍꯧꯖꯤꯛ ꯐꯖꯅ ꯉꯁꯥꯏ ꯋꯥꯏꯗꯩ ꯆꯥꯝꯃ ꯊꯝꯕꯅꯦ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯝꯂꯦ ꯑꯗꯨꯏꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯂꯦ ꯑꯗꯨ ꯉꯁꯥꯏ ꯍꯦꯛꯄꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯍꯦꯛꯄ ꯈꯤꯇꯪꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯇꯧꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯃꯅꯤꯡꯁꯦ ꯇꯣꯃꯦꯇꯣꯁꯦ ꯌꯥꯝꯅꯁꯨ ꯂꯩꯔꯤ ꯃꯨꯜꯂꯛꯀꯗꯕ ꯇꯪꯈꯥꯏ ꯇꯧꯔꯁꯨ ꯌꯥꯏ ꯁꯦ ꯑꯗꯨꯒꯤ ꯃꯁꯨꯡ ꯁꯥꯏꯖ ꯃꯀꯛ ꯃꯀꯛ ꯀꯛꯀꯦꯁꯨ ꯌꯥꯏ ꯑꯩꯗꯤ ꯃꯁꯨꯡ ꯑꯣꯏꯅ ꯇꯥꯒꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯒ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯩꯅꯣꯅꯦ ꯅꯪ ꯏꯪꯈꯣꯜꯗꯩꯅꯤ ꯀꯩꯅꯣ
ꯁꯨꯃꯥꯏꯅ ꯁꯤ ꯃꯄꯨꯝ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯐꯠꯇꯕꯁꯨ ꯌꯥꯎꯕꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯂꯤꯁ ꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯤꯕ 토마토 상마이 뭐 ꯁꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯦꯛꯀꯗꯕ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤ ꯁꯤ ꯑꯁꯤꯁꯨ ꯖꯦꯟꯈ꯭ꯔꯦ ꯂꯩꯀꯥꯏꯁꯨ ꯖꯦꯟꯈ꯭ꯔꯦ ꯁꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯀꯩꯅꯣꯗ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯔꯦꯄꯤꯡ ꯑꯃ ꯑꯗꯨꯝ ꯊꯥꯕꯅꯦ ꯊꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ 그이는 맛이 프로즌 나이더라. ꯃꯌꯥꯝꯅ ꯄꯣꯠ ꯊꯝꯐꯝ ꯇꯥꯛꯑꯣꯏꯗꯣ ꯎꯠꯂꯣꯏꯗꯣ ꯑꯝꯇꯪ ꯎꯠꯂꯒꯦ ꯇꯧꯕꯅꯤ ꯉꯁꯤꯁꯦ ꯁꯤ ꯇꯧꯕ ꯑꯣꯏꯅ ꯎꯠꯂꯒꯦ ꯇꯧ ꯌꯥꯝ ꯂꯩꯔꯤꯗ ꯇꯣꯃꯦꯇꯣꯁꯦ ꯁꯪꯉꯤ ꯍꯥꯏꯁꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯍꯦꯛꯄ ꯌꯥꯕ ꯈꯔ ꯑꯃꯨꯛ ꯌꯥꯎꯔꯕ ꯁꯤ ꯍꯌꯦꯡ ꯈꯔꯇꯪꯕꯨꯗꯤ ꯅꯞꯆꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯏꯁꯨ ꯁꯨꯃꯥꯏꯅ ꯊꯥꯡ ꯃꯇꯣꯟꯁꯤꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯥꯏꯁꯇꯣ ꯑꯣꯜꯂꯀꯥꯟꯗ ꯐ꯭ꯔꯣꯖꯟꯗꯣ ꯑꯣꯜꯂꯀꯥꯟꯗ ꯇꯧꯕꯗ ꯑꯗꯨꯝ ꯆꯠꯂꯦ ꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯅꯌꯥꯝ ꯆꯜꯂꯤ ꯁꯤ ꯀꯟꯇꯦꯅꯔꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣ ꯇꯧꯅꯗꯦ ꯐ꯭ꯔꯣꯖꯟꯒꯤ ꯁꯤꯁꯇꯦꯝꯁꯤ ꯐ꯭ꯔꯦꯁ ꯃꯇꯝꯒꯤ ꯂꯣꯏ ꯏꯟꯁꯥꯡ ꯐꯪꯉꯦꯗꯅ ꯂꯣꯏꯅ ꯐꯪꯕꯅꯤꯅ ꯍꯣꯡꯅ ꯐꯪꯉꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏ ꯈꯣꯡ ꯆꯠꯂꯒ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯐꯪꯉꯦ ꯑꯗꯣ ꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯔꯕꯣ ꯏꯁꯥꯒꯤ ꯏꯪꯈꯣꯜ ꯂꯩꯖꯔꯗꯤꯀꯣ ꯁꯨꯃꯥꯏꯅꯒ ꯊꯥ ꯈꯣꯠꯇꯅꯒ ꯇꯧꯔꯗꯤ ꯑꯗꯣ ꯑꯗꯨꯝ ꯃꯩꯁꯨ ꯆꯥꯡ ꯅꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯩ ꯃꯨꯠꯂꯒ ꯀꯗꯥꯏ ꯊꯝꯕ ꯃꯩꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯃꯩ ꯕꯤꯜꯁꯤ ꯏꯪꯊꯝꯊꯥꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯗꯨꯝ 24/7ꯁꯤ ꯑꯗꯨꯝ ꯐ꯭ꯔꯤꯖꯁꯦ ꯊꯝꯃꯕꯅꯤꯅ ꯁꯤꯗꯗꯤ ꯃꯩ ꯃꯨꯠꯂꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯃꯩꯅ ꯊꯣꯡꯉꯦ ꯀꯅꯥꯗꯥꯗ ꯃꯩ ꯃꯨꯠꯂꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯒ꯭ꯌꯥꯁ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯆꯥꯔꯦ ꯒ꯭ꯌꯥꯁ ꯂꯩꯇꯕ ꯀꯥꯡꯕꯨꯗꯤ ꯁꯥꯎꯔꯛꯄꯇ ꯉꯥꯏꯔꯤꯅ ꯃꯁꯤ ꯃꯨꯟꯕ ꯉꯥꯏꯕꯗꯅ ꯋꯥꯔꯤꯕ ꯃꯨꯜꯂꯛꯑꯒꯅ ꯊꯕꯛ ꯌꯥꯝ ꯍꯥꯞꯄꯦ ꯑꯃ ꯖꯝꯕꯣ ꯑꯃ ꯌꯥꯎꯔꯤꯅꯦ ꯁꯤ ꯖꯝꯕꯣꯁꯤꯅ ꯏꯆꯥꯎ ꯆꯥꯎꯋꯤ ꯖꯝꯕꯣ ꯇꯣꯃꯦꯇꯣ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯇꯣꯃꯦꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯅꯣꯅꯦ ꯁꯤ ꯃꯃꯥꯡꯗ ꯁꯨꯝꯕ ꯌꯥꯝ ꯄꯥꯟꯒꯤꯕꯗꯣ ꯄꯥꯝꯕꯤꯁꯨ ꯀꯩꯁꯨ ꯇꯦꯛꯇꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯐꯔꯦ ꯍꯟꯗꯛ ꯁꯤ ꯚꯦꯔꯥꯏꯇꯤꯁꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯔꯨꯒ ꯂꯧꯍꯧ ꯌꯥꯕ ꯅꯠꯇꯦ ꯐꯔꯤꯅꯤ ꯀꯩꯅꯣ ꯃꯤ ꯄ꯭ꯔꯗꯛ ꯑꯆꯧꯕ ꯄꯤꯔꯤꯁꯤ ꯁꯦꯟꯅꯕ ꯋꯥꯏ ꯉꯝꯗꯦꯗ ꯁꯥꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯁ꯭ꯀ꯭ꯋꯥꯔꯦꯜ ꯍꯟꯗꯛꯇꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯟꯇꯦꯅꯔꯁꯦ ꯁꯨꯝꯕ ꯀꯟꯇꯦꯅꯔꯁꯤ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯌꯣꯒꯔꯠꯀꯤ ꯀꯟꯇꯦꯅꯔ ꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯍꯥꯞꯇꯣꯏꯅꯦ ꯃꯊꯪ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯣ ꯁꯤꯗ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯍꯥꯞꯄꯒꯦ ꯃꯌꯥꯝꯁꯦ ꯁꯨꯝꯕ ꯄꯦꯀꯦꯠ ꯌꯥꯝ ꯁꯦꯝꯃꯛꯇꯕ ꯌꯥꯝ ꯂꯩꯔꯤ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣꯅꯦ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯇꯧꯁꯤꯜꯂꯦ ꯁꯤꯁꯨ ꯅꯍꯥꯟꯁꯨ ꯈꯔ ꯃꯨꯛꯇꯤ ꯇꯧꯈ꯭ꯔꯦ ꯄꯥꯜꯂꯛꯄꯁꯤꯡꯗꯣ ꯂꯩꯁꯦ ꯁꯛꯈꯥꯏ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯃꯣꯔꯣꯛꯅꯦ
ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯍꯦꯛꯀꯗꯧꯕ ꯌꯥꯝ ꯂꯩ ꯁꯤ ꯄꯥꯟꯕ ꯀꯩꯅꯣ ꯇꯧꯕꯗꯨꯅꯦ ꯑꯗꯨꯅ ꯑꯩ ꯁꯤꯁꯨ ꯁꯤ ꯄꯦꯛꯀꯤꯡ ꯂꯣꯏꯔꯦ ꯅꯍꯥꯟ ꯑꯁꯤ ꯄꯦꯛꯀꯤꯡ ꯂꯣꯏꯕꯗ ꯃꯌꯥꯝꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯤ ꯊꯝꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯊꯝꯐꯝꯁꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯂꯛꯇꯣꯏꯁꯦ ꯑꯁꯤ ꯃꯊꯛꯁꯤꯅ ꯐ꯭ꯔꯤꯖ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯐ꯭ꯔꯤꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯐ꯭ꯔꯤꯖꯔꯒꯤ ꯁꯔꯨꯛꯁꯦ ꯁꯦꯛꯁꯟꯁꯦ ꯁꯤ ꯃꯈꯥꯒꯤꯁꯨ ꯑꯣꯏꯌꯦ ꯑꯗꯣ ꯁꯤꯁꯨ ꯄꯣꯠꯁꯦ ꯊꯜꯂꯦ ꯑꯗꯣ ꯁꯤꯅ ꯍꯥꯟꯅ ꯁꯥꯡꯄꯤꯔꯛꯄ ꯎꯃꯣꯔꯣꯛ ꯄꯣꯠꯁꯦ ꯂꯣꯏ ꯊꯜꯂꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯨ ꯂꯩꯔꯦ ꯃꯈꯥꯁꯤꯁꯨ ꯊꯜꯂꯦ ꯑꯗꯨꯅ ꯁꯣꯝꯗ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯨꯔꯒꯦ ꯄꯣꯠꯁꯦ ꯁꯤ ꯁꯣꯝꯗ ꯐ꯭ꯔꯤꯖꯔ ꯑꯃ ꯂꯩ ꯁꯤꯗ ꯀꯩꯅꯣꯗ ꯁ꯭ꯇꯣꯔꯗꯒ ꯊꯝꯅꯕ ꯐ꯭ꯔꯤꯖ ꯃꯊꯛꯀꯤ ꯐ꯭ꯔꯤꯖꯇꯨ ꯌꯥꯎꯗꯕꯤꯗ ꯑꯣꯡꯂꯤ ꯐ꯭ꯔꯤꯖꯔ ꯈꯛꯇꯪ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯩꯀꯩ ꯍꯥꯞꯄ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯐꯝꯗꯨꯅꯤꯗ ꯁ꯭ꯇꯣꯔꯗꯒ ꯊꯝꯅꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯔꯤ ꯀꯔꯤ ꯑꯗꯒꯤ ꯉꯥ ꯆꯥ ꯑꯗꯣ ꯐ꯭ꯔꯤꯖꯁꯦ ꯁꯤꯁꯨ ꯊꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯤ ꯉꯥ ꯅꯣꯡ ꯀꯔꯤ ꯀꯔꯤ ꯁꯤ ꯆꯤꯛꯀꯟ ꯅꯒꯦꯠ ꯁꯤꯅ ꯐ꯭ꯔꯣꯖꯟ ꯄꯔꯣꯊꯥ ꯑꯗꯨꯒ ꯊꯝꯃꯦ ꯑꯗꯣ ꯃꯣꯔꯣꯛꯁꯤꯒ ꯕ꯭ꯔꯣꯀꯣꯂꯤꯁꯤꯒ ꯑꯩ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯦꯀꯦꯠꯁꯦ ꯁꯦꯝꯃꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒ ꯂꯣꯏꯔꯦ ꯊꯝꯒꯦ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯠꯁꯦ ꯑꯣꯀꯦ ꯁꯤꯁꯤꯅꯦ ꯑꯗꯨꯅ ꯐ꯭ꯔꯤꯖꯔ ꯊꯝꯐꯝ ꯃꯌꯥꯝꯅ ꯊꯝꯐꯝ ꯌꯦꯡꯍꯟꯕꯤꯔꯛꯎ ꯊꯝꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯨ ꯁꯤꯁꯤꯅꯦ ꯑꯃ ꯁꯣꯝꯒꯤ ꯐ꯭ꯔꯤꯖꯇꯅ ꯐ꯭ꯔꯤꯖꯀ ꯄꯨꯟꯕꯗꯨꯅ ꯐ꯭ꯔꯤꯖꯔ ꯃꯈꯥꯏꯗꯨꯅꯦ ꯁꯤꯅ ꯐ꯭ꯔꯤꯖꯔ ꯈꯛꯇ ꯑꯣꯏꯕ ꯁꯤꯗ ꯊꯝꯃꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯄꯗ ꯑꯗꯨꯝ ꯑꯣꯜ ꯂꯩꯔꯝꯃꯅꯤ ꯐ꯭ꯔꯣꯖꯟ ꯑꯣꯜꯂꯒ ꯐ꯭ꯔꯣꯖꯟ ꯑꯣꯟꯕ ꯍꯥꯏꯁꯦ ꯐ꯭ꯔꯣꯖꯟ ꯑꯣꯟꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯍꯌꯦꯡ ꯅꯣꯡꯃ ꯑꯃꯃꯨꯛ ꯐꯖꯅ ꯀꯔꯤ ꯀꯔꯤ ꯑꯩꯅ ꯊꯝꯈꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯒꯤꯅ ꯑꯃꯨꯛ ꯈꯥꯏꯅ ꯑꯃꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯃꯥꯏꯅ ꯁꯤ ꯍꯥꯞꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯃꯁꯥꯅ ꯐ꯭ꯔꯣꯖꯟ ꯑꯣꯜ ꯂꯩꯔꯝꯃꯅꯤ ꯑꯗꯒꯤ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯇꯣꯃꯦꯇꯣꯁꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯣꯏꯈ꯭ꯔꯤꯌꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯗ ꯊꯝꯈꯤꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯅꯤ ꯐ꯭ꯔꯣꯖꯟ ꯊꯝꯐꯝ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ Okay, thank you everyone for watching our videos. ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ. Thank you. ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ, ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯑꯩꯈꯣꯏ ꯁꯤ ꯌꯧꯕ ꯉꯝꯃꯤꯅꯤ. ꯑꯗꯣ ꯐꯔꯦ. Okay, bye bye.